Pau, Mizo Singi Luchingba, Mizoram Ge Chief Minister Laldo Homana 𝐶𝐿 𝐍𝐞𝐰𝐬 Nation Ama Same Naba Wafam Sing Global Githakta Pukatuna Leiram Lay. Visnupur District Tagi Manipur Police Ki Team Amana Thiva Humagi Thavak Chathabada Kutsukulai Kaya Fakat Pangamkray. Haukiba Namita Manipur Police na Red Chathabada Churchanpur da Leramba Yungau Sumfam Ama Thugai Kray Amadi Yungau Yauna 𝐶𝐿 Sing Su Fakat Pangamkray. Northeast Windona Sandok Sariba Namidangi Pau Miyeng Tabiriba Singbu 𝐶𝐿 Khurumjari Hausik Pau Sandokna Pizari Mizo Singi Luchingba Oriba Mizoram Ge Chief Minister Laldo Homana 𝐶𝐿 𝐍𝐞𝐰𝐬 Nation Ama Same the Wafam Sing Global Githakta Pukatuna Leiram Lay Laldo Homa Ge Wafam Asi Hokiba September Ge Tang Marida United States Ki Indianapolis ta 𝗔𝗡𝐿𝐽 ki apunba maru oiba mifam amada phongdokibani hari magna phongdokibada Bangladesh Myanmar amadi India gi mafam singda khundariba 𝐶𝐿 𝐍𝐞𝐰𝐬 amattani maram aduna punna punsinjuna amatta oina leivak amada luchingba amagi lengak makhada punna leigadabani adubu laibak thivadi tongan tongan ba leivak ahumda chaithorakibana Tokai Tahanle Haina Fongdoki Hari. Maki Wafam Singasi National News Singda Amadi Wafam Singasi Fongdoki Bagi video viral Orakibani Lunina. Mamang Dasu Bangladesh ke Prime Minister Orambi Hauzigna Mitchell Oiduna Lady B Sheikh Hasina na 𝐶𝐿 𝐍𝐞𝐰𝐬 Christian Singitongan Balevak Ama Bangladesh Myanmar Amadi India ge Lam Oriba Manipur dagi Khaidoktura Same Naba Khaidokuna Same Naba Honare Haiba Wafam Sing Fongdokiba Laikrabani Ningsingba Yaribadi Hausik Mak Manipur de Chahi Ama Hena 𝐶𝐿 militant Singna Leivak Asida Ingna Khundaduna Leizaramba Micham Miyamgi Mathakta Makoigi Tongan Balengak Ama Same Naba Landaduna Hausik Fawa Tangdu Leitana Leiba Ngamdribani It's just like a two-way traffic. As far as we are concerned, we shall never ever accept the division of our people into three countries. This will never be acceptable. And the boundaries are imposed boundaries by the British government. In that committee, we are never represented. We are never consulted. Therefore, it is an imposed boundary. We'll never accept it. We'll never accept construction of boundary fencing in between us. Visnupur District ki 𝐻𝐸𝐠 Village namadi Uyok Naladagi Manipur Police ki team amana search operation chathabada Khusukulai Sing Fakat Pangamle Hari Manipur Police ki team aduna Fakat Pangamleba Khulai Sing adudi SLR rifle ama sniper rifle ama 2-ball action rifle ani 9mm pistol ama amadi ahamba magazine 𝐻𝐸 number 36 hand grenade manga live round ammunition taranipan wood purging chair smoke cell ahum anti riot rubber bullet mari chair smoke cell ahum chair smoke cell soft nose manga stand grenade ani chair smoke grenade ani walkie talkie set ama bulletproof jacket ahum amadi plastic sack ani ni Haukiba Numita Manipur Police na Red Chathabada ke Wangfai Village Churchanpur da Leramba Yungau Sumfam Ama Thugai Kray Amadi Yungau Yauna 𝐶𝐿 Sing Fakat Pangamkray Manipur Police ke team na akang pau ama fangbadagi Red Chathabada mafam aduda ain kaina yu sunglambadagi mafam adu thugai kray amadi yu sungbada chenaba miyoi aniga konana gari achoba amasu Fakat Pangamle hari amasung FC in dagi yungau liter listing amaga chamanga amadi 𝐶𝐿 chamanga fagat labamatung dispose saukre haina pau asina makatari
Naga People's Organization na November anidagi hauduna numit marini chupna highway da chathok sasin toba miyoi singda harassment amadi extortion na chingba leptana chathabagi mayokta agitation changsilabasu thawong asibu yengsinaba kariguma makhal amatagi official oiba communication lactri haina organization asigi spokesperson 𝐂𝐷𝐿 fongdorakli thawong asina maram oraga Chenapati district tagi miyoi ani tamthina siva fawa yana attack torokpagi wafam laikre na makha tana high agitation asin atopa community amatada atamnana singna ba leiti amadi lairiba CSO singna daita leina thavak tobiduna mara leiba singi mayokta law amasung customary practice ki makhada justice purakpa ngamjogade traveler sing safety damak sangsileba agitation asi makha tana changsinkigani haiki Manipur lenga ki makhada chalariba State University ahum danamanjuri Cultural and Manipur Technical University ase hauzik fibam thina sokna university ama oina chalaiba maromdom lepchaba ngamdabagi fibam da leidi masigi manungda khwaidagi maru oiriba mahairoi lising taramanga rom leiba DMU gi fibam asina amuka hena sokle maramaduna lenga na DMU gi damak athuba matamda chapchana administration tawba ngamgadaba miyoi amabu vice chancellor oina haptuna university asi kannaba khudaktagi thavak lokhatpa mathau tare university asi khudakta yengsil haudrabadi UGC na university asigi recognition loktorakpa yavagi akiba lei haina MIYC na lengak asigi lam amadi lamdam asigi intellectual academician pumnamaki mafamda Manipur International Youth Center gi coordinator T Parizat Singh na khudiyek piduna thadrakpa cherol amana pukning chingsilakli Lagliba November ki tang taretagi taramathoi fawa chathagadawriba under 17 judo boys 68 national youth ngapigani national school games saruk yanaba Sanroi Singh Imphal airport gi Jammu Kashmir gi damak khongsankri judo gi coach A Surjit Maitei amadi manager ke Janjuri Devi gi makhada Manipur bu represent tawriba judo Sanroi Singh adudi mathang sitna kilogram yankhai gi oina risi kilogram yankhai manga gi oina anau kilogram homfugi oina yuhenba kilogram homfutaruki oina David kilogram homfutara humdoigi oina Joyson kilogram marifu mathogi oina Brenny kilogram marifudaragi oina Vishwanath amadi kilogram marifudaragi oina Bilaxni Arabadamraiba pau amohna pisari Mizo Singi Luchingba Mizoram ge Chief Minister Lalju Homana Chinku ki Singi Oiba Nation ama sem na bawafam sing global gi thakta pukhatuna leiramlei Visnupur district tagi Manipur police ki team amana thiba homba gi thabak chathabada khusukhlai kaya fakat pangamkhrei Haukiba numita Manipur police na raid chathabada Churchandpur da leiramba yungau sungfam ama thugai khre amadi yungau yauna can beer sing so fakat pangamkhrei Northeast Windona Sandok Sariba Nimidangi Pau Matang Sidaloi Sari Ming Tabiriba Singbu Amuka Hanna Chan Mabamna Kurumjari पैसा यामना लेजतबा मी सिंगी हदि लाइरब सिंगी दमक्तदि यामना खुदोंसाई अखोनी ट्यूशन फी पी हादुना सिदा एजुकेशन मोगी सिस्टम सिदा फजना सोयब खत केमता लेते फजना तंबी हॉस्पिटल अमदा डॉक्टर अमना माइ पाकनब होनरप मतमदा हाइथोय सिंथोयरबा पैरामेडिक्स अमदि हेल्थ केयर टेक्नीशियन सिंगी अचौब थौदांग ले JR Institute of Medical Sciences ta degree amadi diploma in MLT, OTT, RIT, diabetes management, clinical nutrition asina chingba paramedical gi field da yamna thak wanglaba education amadi hands on training dizari
Pharmacy Council of India na approve tawraba pharmacy ki diploma course su yamna affordable oiba fee structure da pizari. 𝐋𝐢𝐯𝐞𝐬 paramedical की OTT department दा second semester exam थाजरी ये hostel visit की खुदों चाबा हम ले रहे को अदुगा मना अपन tuition fee fee ये हाजु ना सीधा education मोई system सीधा फजना सोई बुकत पकेम तो लेते हैं फजना तंबी इशागी lab मतिक चान लेबा library मतिक चान लेबा हम hostel मतिक चान लेबा ना मरम मरगा hostel दा अपन hostel visit अदुम ते चत पफंगे अखोई लोइजद्रगा सो अदुम nursing doctor सिंग ना अखोई दा lead तौबीरगा को अखोई दा ताकपीदना याम experience अदुगी experience याम लेजे पैसा यामना लेजदबा मी सिंगी हाइदि लाइरब सिंगी दमक्तदि यामना खुदोंसाय करिगुंबा लेजदगसु हाइदि सहीगी स्कॉलरशिप जो तुम कंपलसरी तुम फंगे कोई सिदा तंबदगे अना ngas hojik fawba second semester tamakpasida agonda kaimta awaba haidi kaimata leite kaigina harganda akoida dum facilities adum phangali lab ki facilities adagi akoina khangningba hainingba puna hospital chatlaga oiro lab ta chatlaga oiro akoi dum tawe institute asina piriba khudong chaba ase mayam punna lomina se punna tamina se khudong chaba mayam se lomina se mayam se punna tamina se free counseling session amasung direct admission ki damak makhada piriba number sida call tawbiduna khudong chaba si lobiyu. Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.